guys. ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯖꯗꯣꯏꯁꯦ ꯑꯣꯛ ꯊꯣꯡꯕꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯗꯕꯁꯨ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯅꯤꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ. ꯐꯨꯗꯤ ꯌꯥꯝ ꯐꯨꯅꯤꯡꯉꯕꯅꯦ ꯑꯩ ꯈꯥꯡꯉꯕꯅꯦ. ꯑꯗꯣ ꯍꯧꯒꯠꯂꯛꯄꯗ ꯆꯤꯡꯊꯣꯛꯑꯒ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏꯅꯤ. ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ. ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯑꯣꯛ ꯊꯣꯡꯕꯅꯦꯕ. ꯒ꯭ꯔꯦꯚꯤ. ꯃꯍꯤꯁꯤꯗ ꯂꯩ. ꯑꯗꯣ ꯍꯥꯏꯖꯜꯂꯣ. ꯍꯥꯏꯔꯛꯑꯣ ꯆꯥꯔꯅꯤ. ꯒ꯭ꯔꯦꯚꯤ ꯍꯥꯏꯔꯛꯄꯅꯤ ꯆꯣꯡ. ꯍꯩꯔꯣ. ꯑꯩꯈꯣꯏꯗꯣ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯂꯦꯞꯄꯨꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕꯀꯣ. ꯌꯥꯔꯦ ꯃꯉꯥꯏ ꯌꯥꯔꯦ. ꯑꯩꯈꯣꯏꯗꯣ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯅꯝꯃꯨꯕꯗꯒꯤ ꯅꯣꯏꯃꯟꯕ ꯍꯦꯟꯃꯟꯗꯅꯅꯦ ꯖꯤꯝ ꯈꯔ ꯆꯠꯂꯨꯕ. ꯑꯗꯨꯗꯨꯒ ꯈꯤꯇꯪ ꯃꯌꯦꯡ ꯇꯥꯜꯂꯛꯑꯦ. ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯃꯨꯛ ꯀꯩꯅꯣꯝ ꯇꯧꯋꯤꯔꯥ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯁꯤꯁꯦ. ꯑꯩꯅ ꯃꯥꯏ ꯇꯥꯔꯨꯕꯒꯤ ꯏꯁꯤꯡ ꯆꯣꯠꯄꯅꯤ. ꯋꯥ ꯉꯥꯡꯉꯒ ꯆꯥꯔꯦ ꯆꯥꯛ ꯂꯥꯝꯃꯦ. ꯃꯉꯥꯟꯁꯦ ꯍꯌꯦꯡ ꯍꯣꯁꯇꯦꯜ ꯆꯪꯈ꯭ꯔꯅꯤꯕ. ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯤꯅꯥ ꯏꯕꯥꯅꯤꯅ ꯑꯣꯛ ꯀꯦꯖꯤ ꯑꯣꯛ ꯂꯩꯔ ꯄꯤꯖꯕꯅꯤꯗ. ꯍꯥꯎꯕ. ꯕꯥꯁꯃꯇꯤꯒ ꯁꯨꯄꯔꯐꯥꯏꯟ ꯍꯔꯤꯌꯥꯅ ꯉꯥꯛꯇ ꯆꯥꯕꯩꯅꯦ. ꯑꯩꯗꯤ ꯆꯠꯇꯦ. ꯕꯥꯁꯃꯇꯤꯒꯁꯦ ꯕꯥꯁꯃꯇꯤꯒ ꯁꯨꯄꯔꯐꯥꯏꯟꯒ ꯌꯥꯝꯃꯤꯕ. ꯑꯣꯛꯁꯤꯅ ꯊꯣꯡꯕꯗ ꯊꯣꯡꯕꯗꯤ ꯁꯤꯅꯤ. ꯇꯦꯁꯇꯤ ꯍꯥꯎꯋꯦ ꯃꯩꯗꯤ ꯍꯥꯎꯇꯦ. ꯆꯥꯛꯁꯦ ꯂꯧꯈꯠꯄꯅ ꯁꯨꯡꯌꯥ ꯂꯧꯈꯠꯂꯦ. ꯌꯥꯎꯔꯛꯄꯗꯨꯅ ꯈꯤꯇꯪ ꯌꯥꯎꯔꯦ. ꯇꯥꯗꯨꯅ ꯍꯦꯟꯗꯣꯏꯅꯦ. ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯥꯎꯍꯟꯗꯣꯏꯁꯦ ꯆꯦꯡꯁꯤꯅꯅꯦ ꯑꯇꯩ ꯑꯃ ꯇꯠꯇꯤꯌꯦ. ꯁꯤ ꯆꯦꯡ ꯑꯐꯕ ꯆꯥꯕ ꯍꯥꯎꯕꯅꯦ. ꯃꯔꯨ ꯍꯥꯎ. ꯍꯥꯞꯄꯥꯝꯃꯦ ꯊꯥꯔꯝꯕ ꯚꯤꯗꯤꯑꯣꯁꯦ. 이거 아이고.
รู้ป่ะจริงนี้จริงsao cũng nhiều cái đến sao Trên đó đây ra bao lâu rồi nãy thì 6 giây rồi. nông tiền này bây giờ cần được Anh đi chú chừng chán nó sẽ lên đi ba. Chắc được có sao rồi. Mua một chú chừng chán sẽ. Mình lên mình tới điện. Chắc chắn chắc cho lên nhà xem. Khai đến này để là ra ra cả một trái nào. Ra sẽ được giá đi ra rồi sẵn nào này đấy. vậy em làm những cái gì rồi 5.000 là thâu rồi. Cho đâu? mua của sai dạ ủa bà Mi em là ok chị em ra này tôi cầm hai chai một chuyện em làm gì kia chị em mà khai này vậy quên không trái sao không để quên không nào đi là phải dân bản sắp hoàng ngày đông nghiệp dùng bu dùng sắp hoàng ngày Thôi thì mèo nè biết cái mình đi bên mình là nè video rồi liệp vào cái tàu làm bên này bạn bật mèo nó video tháo tới cái đầu này nó mình vậy đấy hồi chúng xì bị bật cái lê này nè mới khai lại video tháo cái lê này ủa bạn thả vào nữa thả vào cho thấy quay rồi mà tuông nè nó mà tuông làm ai ra đây cả Makanya dulu kakak pang. Thả vào sẽ ăn chán nghe bạn ok cảm thố thùng vào cái lệch thục vào đó lệch vậy
ꯉꯧꯔꯝꯃꯗꯤ ꯃꯌꯥꯝ ꯆꯥꯔꯗꯧꯅꯤꯀꯣ ꯍꯥꯎꯇꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯏꯆꯥ ꯆꯥꯏ ꯃꯌꯥꯝꯗ ꯑꯗꯣ ꯑꯁꯥꯡꯕ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯦ ꯌꯥꯝ ꯁꯥꯡꯉꯦ ꯀꯩꯅꯣ ꯁꯤꯁꯦ ꯈꯨꯇꯧꯁꯤꯗ ꯐꯣꯟꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯃꯉꯥꯜꯒꯤ ꯐꯣꯟ ꯃꯉꯥꯜꯅꯤ ꯅꯝꯕꯔ ꯑꯁꯥꯡꯕ ꯁꯤꯟꯅꯕ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯊꯣꯛꯄꯤꯒꯅꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯦꯛ ꯌꯦꯡꯉꯕ ꯍꯦꯛ ꯌꯦꯡꯉ ꯇꯣꯛꯑꯕ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯌꯣ ꯊꯤꯅ ꯄꯤꯒꯦꯔꯥ ꯅꯨꯡꯁꯤꯅ ꯄꯤꯒꯦꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯎꯕ ꯂꯩꯇꯦ ꯃꯌꯥꯝ ꯃꯃꯥꯡ ꯊꯣꯛꯂꯛꯑꯗꯤ ꯈꯔꯁꯨ ꯉꯥꯡꯕ ꯃꯥꯒꯤꯗ ꯉꯥꯛꯇ ꯄꯤꯕꯤꯌꯣ ꯃꯆꯤꯟꯁꯨ ꯈꯔ ꯇꯨꯝꯕꯅꯤꯅꯦ ꯈꯔꯁꯨ ꯅꯨꯡꯁꯤꯅ ꯄꯤꯕ ꯍꯧꯅ ꯁꯥꯅꯦ ꯑꯗꯣ ꯃꯉꯥꯜꯁꯨ ꯁꯤꯗꯩꯗꯤ ꯚꯤꯗꯤꯑꯣ ꯌꯥꯎꯔꯔꯣꯏ ꯂꯤꯅꯥ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯆꯝꯕ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯑꯩꯈꯣꯏꯁꯨ ꯊꯥꯎ ꯁꯨꯝ ꯆꯥꯕꯗꯣ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯅ ꯑꯆꯝꯕ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯑꯩꯈꯣꯏꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯅꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯇ ꯂꯩꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯦ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯐꯖꯅꯗꯤ ꯅꯝꯅꯤꯡꯉꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯍꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯊꯥꯡꯒꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯣꯏ ꯄꯨꯁꯤ ꯅꯞꯁꯤꯟꯒꯦ ꯇꯧꯔꯤꯅꯦ ꯑꯁ ꯆꯥꯔꯤ ꯀꯥꯟꯁꯤꯗ ꯃꯤꯅ ꯆꯥꯅꯤꯡꯅꯕ ꯃꯨꯛꯕꯥꯡ ꯇꯧꯕ ꯅꯠꯇꯦꯅꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯥꯎꯇꯁꯨ ꯑꯩꯈꯣꯏ ꯍꯥꯎꯋꯦ ꯍꯥꯏꯖꯜꯂꯦ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯄꯠꯊꯁꯤꯜꯂꯦ ꯍꯥꯎꯇꯦ ꯉꯁꯤꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯦꯡꯉꯦꯕ ꯑꯣꯛꯁꯦ ꯊꯣꯡꯉꯤꯁꯦ ꯃꯉꯥꯜ ꯍꯌꯦꯡ ꯍꯣꯁꯇꯦꯜ ꯆꯪꯗꯧꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯌꯥꯕ ꯂꯩꯔꯨꯔꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯦ ꯃꯔꯨꯞ ꯄꯩꯁꯥ ꯄꯤꯕ ꯌꯥꯕ ꯄꯤꯔꯨꯔꯦ ꯑꯗꯨꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯆꯪꯕꯁꯤꯗ ꯂꯩꯕ ꯌꯥꯕ ꯂꯩꯔꯦꯒ ꯍꯥꯏꯔ ꯋꯥꯅꯤ ꯑꯗꯨꯒ ꯊꯕꯛꯁꯤꯅ ꯃꯥꯏ ꯊꯕꯛ ꯑꯣꯏ ꯆꯠꯂꯦꯕ ꯑꯩꯒꯤ ꯊꯕꯛ ꯆꯠꯁꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯣꯛꯁꯦ ꯃꯣꯏꯗ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯡꯕꯅꯦꯕ ꯑꯗꯨꯒ ꯀꯨꯀꯔꯗ ꯀꯥꯝꯊꯠꯄꯒꯤꯀꯣ ꯀꯨꯀꯔ ꯀꯥꯝꯕ ꯆꯪꯗꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯃꯨꯛꯕꯥꯡꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯗꯧꯅ ꯍꯥꯎꯋꯦ ꯍꯥꯏꯖꯟ ꯇꯥꯟꯗꯅ ꯃꯈꯥꯗ ꯆꯥꯔꯤꯔ ꯀꯅꯥꯅꯣ ꯁꯣꯔꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯈꯤꯇꯪ ꯂꯦꯝꯃꯦꯀꯣ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯚꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯌꯥꯎꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯍꯦꯛ ꯇꯧꯗꯕꯗ ꯅꯃꯪꯗ ꯁꯃꯨꯅ ꯇꯥꯟꯅꯕ ꯅꯠꯇꯦ ꯁꯤꯒꯤ ꯑꯇꯨꯝꯕꯁꯦ ꯊꯥꯔꯛꯑꯦ ꯃꯁꯤꯅ ꯑꯇꯨꯝꯕꯁꯤꯅ ꯊꯤꯟꯕ ꯅꯥꯕꯅꯤꯀꯣ ꯕꯕꯥ ꯅꯈꯨꯠꯇꯣ ꯍꯥꯏꯌꯣ ꯃꯉꯥꯜ ꯐꯖꯅ ꯑꯝꯇ ꯇꯧꯋꯣ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔꯒ ꯁꯨꯝ ꯆꯥꯔꯗꯤ ꯃꯤꯅ ꯑꯝꯇ ꯐꯖꯅꯅꯦ ꯅꯈꯨꯠ ꯅꯁꯥꯗꯣ ꯈꯤꯇꯪ ꯕꯥꯏ ꯒꯥꯏꯁ ꯕꯥꯏ